Chahi kayadagi wana sinjarakpagi mahi ama oina ngasi Manipurda thokliba irang asida India lengaki maikaidagi pandam khara phangnabagidamaktha honari. Pandamsing adu phangnabagidamaktha honaba matamda mitam prajasing asida awa saiting piduna olubagi ngasidi salak sare. Hauji Manipurda thokliba irang asida makoina pamba target anikak thamjage. Ahanbada matam kuinadagi makoina lepa leitana honaduna lakpa. Manipur hariba lamdam asida leiriba myoising asi matam amada ningthau panba maningtama leibak ama leirambanina masagi oiba top identity ama leijariba asi Khuman muthatuna Indian nationalism gi oiba ihau asida yawhanduna mapung fana subsinduna makoina pamjaba Indian aduda loina ontokpa hauji fawbugi oina leirakliba irang asida makoina pamjariba lambi asida hek chalakpa matamda mateng pangsinduna mapung fana subsinnabagi damakta hotnabagi web kaya ama thengnakre adubu makoigi masigi khongthang asimadi mai pakpa ngamdre masigi tayonabada hana leiramliba identity adubu hena mayek lahallakpagumna tawre mathangda Manipur hairiba lamdam asi furup amakakna khundaduna leiba lamdam natte furup kaya ama punsinnaduna leiri hairiba wafam asi India lengakna mayek sengna kangi maram aduna Manipur hairiba state asi mini India ni haina fawba hainaribani maram aduna leibinariba furupsing asina punsinduna amata oina leikiba taragadi India gi maikaidagi atombi gi masagumna thambiriba bawong asida nongma punsinduna aikoigi fangfam thokpa hak adu pirau haina talakani masi oiraktanabagidamaktha mama Sakuni gi maikaidagi haukiba zahi kaya asida Manipur gi oiba apanbagi saktam sagatpa organization loopsing asibu namthanabagidamaktha kanglup furup naiba organization singbu mapangal kankhathali makoina khwaidagi pamjabasi leibinariba furupsing asigi marakta aigi furup khaktagi khanba kangbusing asibu mapangal kankhathanba aduga apunbagi oiba saktam sagatnabagi honaba kangbusing asi namthaduna thamlaga makoi masel amaga adumak khana handuna thamba asumna aikoi masel makoina pirakpa khara aduda sathungmuna handuna khana handuna thamlaga lamdam asida leiriba resource asina makoina khaiduna lawba mathangda aikoi gi lamdam Manipur asisu north east ki atopa mafamda leibagumna India lengaki mayokta lan hauduna ningtamba tanba yawolup singlai masigumlaba India da khudong thirakpa yaba lupsing asibu namthanabagidamaktha India lengaki mayokta di lan haudaba khulai paiba lanmising asi mapangal kankhat handuna apikpa interest kharagidamaktha aikoi masel lan tawna hanba handaki matang asida India lengaki mayokta leitaba kangbusingda apikpa interest khara ualaga maningtamna thadoktuna misam prajada ottuna lehoriba kangbusing asibu lang thaktuna thamli masida khwaidagi maru oiribasi public support ni Yawama mai pakpa yawama mai thiba punsinba khaidokpa khudingmang asi miyamgi khutta loina leibani makogi matakta lan hauba khudong thiningai oiba kangbusing asidagi miyamgi support asi mapung fana lokthoktura makogi matakta lan haudaba kangbusing asida loinamak sagot handuna matam kuinadagi leirakpa ihaw kayasing asi tamna namthakiba aduni makoina khwaidagi pamjabasi ahanbagi kangbu asi mapung fana namthakraba matungda makoina directly natraga indirectly oina saugattuna mapangal kankhathaliba kangbusing asimuk tamna metkhairakadouribani aikogi yumlonabada leiriba Assam hairiba state asida matam amada aduki matik yamna mapangal kanna leiramba maikai amatada punna khusamnaduna chatpinnaramba lup amabu khaidoklaba matungda amana amabu hana handuna mapangal sonthahanba amasung miyamgi support adu mapung fana lawthoktuna aduki matik mapangal kalamba iyaw amabu namtharakiba adu aikoina yengfam toi video asi yariba makai miyoi ayambada yaukinabagidamaktha share tobiko